Erang manungda kuki gi khul anauba kya samgattuna mi tasinba leptri Biren illegal immigrant gi problem leitraba matamda Manipur ingta palamdam ama purakpa ngamgani kumjai lisingani ga kungo humdoi gi me ahumdagi Manipura tholakliba Erang asigi manungda Myanmar ga tainaba sandil gi border da kuki singna makoi gi khul anauba masing thingamdana samgattuna mi tasilakpa leptri habisi kumjai lisingani ga kunga marida lauba satellite mapping da ifong phun uba phangli haina हानगी चीफ मिनिस्टर नौथम बेरेना नुंगनांग फोंदोरकी एक्सीएमएन बेरेना फेसबुक पोस्ट थादोरकपा वारोल अमदा अखोई मसल अमना मबु सिंथनरिंगैदा अखोई लम लौखिबा तारी अखोई मसल सिंथनब लेबलसी कुमजैंग लिसिंगनी ग कुनगा मरीदा लौवा सैटेलाइट मैप अनिगी पिक्चर उल्लदुना एक्सीएमएन बेरेना हाय मणिपुर थोकलिबा इरांग मनुंग असिदा कुकी सिंगना म्यांमार ग ताइनबा संदिल गी मफम सिंगदा अनौबु खुल क्या सेमगतुना मी तासिलकपगी थबक लेपतना सथरकली ओइरक्लिबा फिबम असिदा अखोई येलोमी सिंग पुना लिंगजेल मानना थिंगनबो होनसी नत्रबदी अखोई मांगलनी सैटेलाइट मैपनी सेमजिन सजिन बनते खुल अनौबु सेमलिबिसि गवर्नमेंट नरा नत्रगना कनानानो लोन याबा मीरा नतब्रा थिदोक तंगाई फदी हाइना सुफोंदोरकली एक्स मिनिस्टर एन बेरेना फेसबुक पोस्ट थादोरकपा अतोप सिरोल अमदा मणिपुर मतम क्या की ममांगदगी फुरुक क्या पुनः खुंदामिनरकली मसिगी मनुंगदा शेड्यूल ट्राइब्सिंग मीतई पंगल अमसुम लैबा सिगी तोंगान मफम सिंदगी लाप मियोइसिंग यावरी पुनः लैमिनरकलिबसिंग सिगी मनुंगदा शेड्यूल ट्राइब अमखकी हौजि लिस्टगी लौथोकनबा होनारी मणिपुर लैरिब शेड्यूल ट्राइब्सिंग मीतई पंगल नतबा इंडिया की अतई स्टेट सिंदगी संगलक्तुना लैमिनरिबसिंग ILP सिस्टम की मखादा लैबनी मणिपुर की शेड्यूल ट्राइब लिस्ट यावरिबसिंगदी आइमोल अनाल अंगामी सिरु सोथे गांगते मार तबुई इनपुई रोंगमई कासानागा लियंगमई जिमे कोइरेंग थांगाल कोइराव कोम लमगांग माउ माराम मरिंग एनिमिजो लुसाई ट्राइब मोनसंग मोयोन पाइते पुरुम रालते शेमा सिमते सुक्ते तंगखुल थादौ वाइफाई जौ पाउमाइनागा ताराव खरम मातियम सुम एनी-कुकी ट्राइब हैबिसनी एनी-कुकी ट्राइब असी एसटी लिस्ट की लौथोकनबा स्टेट लेंगाना वरेब लौदुना इंडिया गवर्नमेंट खंगनबा लैख्रि मरमसिना इलीगल इमिग्रेंट की प्रॉब्लम असी लैहंदनबा मतमदा मणिपुर इरांग लैतबग लोइनना माउसागी फिबमदा इंगतप्पा लमदम अमा पुरकपा ngamgani hainasu फोंदोरकली Throng Loubiyu TM Kasong Khulgi Thaudok Yaningdaba Phongdoktura Nongpok Kaksingda Miyamna Wakat Mifam Phamkhri Throng Loubiyu TM Kasong Khulgi Thaudok Yaningdaba Phongdoktuna Palem amadi masiga satminariba Nongren Nongpok Kaksing Hairok amadi Oksu Ningthemsa Khulga Kusamnaduna Nongpok Kaksingda leiba The Bright Star Union da ngarang wakat mifam phamkhri amuko amwoba PLM PAM kohur amadi MSF ki makhara tuan mafamda sathaduna lakpa wakat khongjanggi sarugam oina ima ivel kyana sarug yaduna ngarang nongpok kaksingda leiba Bright Star Union da pangthokiba wakat mifam adura Throng Loubiyu TM Kasong Khulda thokiba thaudu adubu yaningda bu utladuna iba ivel singna akan makhalaw kya salakhi ngarang wakat mifam adura sarug yakhibi palem gi president mongjam bimolata na hai kumja inglising ani ka kungo humdoi gi me ahumdegi hauraga lamdam asida haurakliba irang asina maram oiraga miyam asi awaba kya mayuknaduna lakli हाइरिबि इरांग सिगी वारोइसन अमा पुरकनाबो होटनाबियो हाइदुना मणिपुर की तुंगान मफमदगी इमा इबेलसिन वकत खोंजंग सिंजंग सिंदुना लाक्ली अदुबो हंदक Throng Loubiyu थोकिबा थाउदोकता सही नौरिबा अंगांग अनि लैखिदबा अमदि थाउदो असिबु यानिंगदबा फोंदोक्तुना खोइसाउनरबा मियामना सांगसिनखिबि इहोवदुदा CRPF ना कापदा मिसम अहुम लैखिदबा अमदि TM Kasong Khulda तंगखुल अनि हातोक पिखिबा थाउदो असिदा ममा ओइबिसिंग अकन ममोंगदा कंडेम तौहि थाउदोक्सिंग असिदा चेनरिबा मियोइसिंग अदुगी मथक्ता अकन सेराक पीगदबनी हाइबा डिमांड तुआन मफमसिंग मियामना खोंजंग क्या संगसिलिबनी अदुमपु लेंगा असिना ngarang phawbada miyamgi kholautasin usinadana laithokpa amadi miyam ngak sengani haiduna sanglakhiba central forcing leina thuoningdaba thaudok thokpa helakpa si miyamna atuki matik pendi maramaduna haujikti isagi iramdam isana ngak saragi haiba wakhalona du lakli haina pienda buwafam sing phongtukki wakat mifam aduda amwabagi president Y kunjarani
Poidai Laimarolgi President Soraisa Memsa, Vice President Kumudini, General Secretary T.S. Apabi, Kohorgi Chairman Fulindro Konsam, Amukogi Vice President Koizam Helen, Vice President Dr. Norendro Thoksomna, Manipur Hausi Oidiba Piba Mashida Miyamna Kari Todang Logan Heba, Wapam Sing Phongdoki, Loinana, Wakat Mipamaduda Amukogi, Executive Iram ODC Mang, NEUCO Githomi Okram Nimayamdi, IEDUCO की President Olendro Susaruyaki Miyam की samam nabasing ko hananaba DIPR Manipur Fact Check kaubo official Facebook page ama launch tawkhri matam gi oina iram da masida thulakpa thawdo wathok singda miyam da samam naba leibasing ko hananaba gi panamda DIPR Manipur Fact Check kaubo official Facebook page ama launch tawkhri Nitya Pachu Tekta Leiba DIPR की auditorium the Facebook page launch tawbaga loinana DIPR scheme singi matang pangthukibe awareness program aduga mari leinana information and public relation IPR की secretary Hungyo Warsang IAS amadi IPR की director Dr. TS Saranjit MCS na chief guest amadi president oine sarugaki Thauramadu Mari Lena Sibges ki warol piraduna Hongyo Woksung Nai, Matam gi Sokolak Pigi Matu in Hausikti Ayamba AI season aduna Tabakayama Pangtokli, Masina Maram Weraga, Miyam di Hena Samam Nahanba, situation Amabu Hena Sakto Hanavagi Masa Amoyali, Handak the Sunauna Tokli Erang Shiga, Mari Lena, Internet Tinglagani Haibigi Matanga, viral Weraktuna, Miyamna Samam Nabamapuanki, Adobo Kupna Tigaluba Matam Madu Asing Boyramdi, Asigumba Samam Navakias, Bukonanaba, PSC Lon Stokivani, Asing Basum Kudimak, PS Asigi Kutang Miyamna Sukambi Basagani, Maramaduna Miyamna Su Aware Obiduna, Isuama Buhena Saktohana Bohana Ruida Banaki, Nakalamaronda, Tauramaduga Madi Lenana, IPR Director Dr. T.S. Saranjin. Ngarang launch tawriba Facebook page asi maru oina Manipur thokpa issue singda miyamna samam nahanba pokliba siko hanabagi dama page asi hangdokpani page asi gi kuthangda asengba asumba khangba ngamlagani matam honglakpagi matung ina AI da loina sisinare amadi AI gi matangda lainga ki document phau yauna semdorakpadagi phibam amada lakli haukiba nongmani ni gi matangna su internet thingbagi sirol ama thulakpa duda lainga ki department gi official singda su singnaba dumak phawali social media da viral salakpa matanda sirol adu achumbara chumdabra habigi samamnaba koknaba public ki samamnaba kokonaba hangdokpa page department gi any document tholakpada mari lenaba authority singa tana dona phajana verify tawraga page asida upload tawgane ki mangna hai social media da misinformation piba miyam bulana lamjingba yaba page kaya ama leibadana tana community masel thajanadaba kaya tholakpa sidagi ngakthoknaba hotnamina seki DIPR scheme singi matang na pangthuki be awareness program gi matang na palladuna director na makhata na hai DIPR na journalist singda PDB scheme si ani khaktani journalist pension scheme amari journalist welfare scheme ni masiga loina journalist singna pung thogat poina sei khudingi citation case award memento yauna journalist awards piduna lakti maru oina pension scheme si sahi nifuga manga amadi masigi mathakta leiba paumi sing oina di pidi masigi matang rule ama sem khrabani matam helaga hapsinba natragana yahanana bahairakpada yadaba matang lei loinana maramaduna piriba rule singasi fazana khangmina batangai fadi matam sana renew tobiyu khangdaba khudimak mari leinaba singa tanabiyu haiki Tauramaduga mari leinana Manipur State Journalist Award Scheme matangda DIPR gi Additional Director T Ramesh Manipur Working Journalist Welfare Scheme gi matangda Deputy Director PS Saityamallah amadi Manipur Working Journalist Pension Scheme and Granting of DIPR Press Card to Journalists ki matangda APO Press and Roshan Wangaki Wangzingi video office sangabagi ihawda numay kapkiba security personnel gi mathakti enquiry chathagadabani hairok apunba club haukiba April kunga mathoida Wangzingi video office sangaba numita haukiba miyamgi ihawda security force na kablakpa numay maruna panbadagi ras midisty da laikana duna lairiba hairok bazar elangbam lairaktagi elangbam Nandibir gi layeng bada matieng oina bahaiduna hairok miyamgi mochinduna hairok apunba club amadi hairok apunba maira pai bina matieng pangkri loinana thaudo dur senaba senariba security personnel singi matakta inquiry sathanaba demand tarakli hairok ki miyam amadi
Tentha Maira Paibi, Wangbul Maira Paibi, Salungpam Maira Paibi, Atopam Maira Paibi Singna, Yumthong Khudingdagi Angamba Sil Khaigatnaduna, Wangjingi Video Office Sangabada Thokiba Miyamgi Ihoda, Security Force na Kablak Panoi Maruna Pan Badigi, Hausi North EOC the Liba, Ras Midisti the Laying Sataduna Lady Elangbam, Nanda Bir Bumating Piba Duka Marilena, Hero Apunma Club ki President Wahengbam Ziban, Paumishinga Hai, Ngarang Elangbam, Nanda Bir Mating Panglaba Matung Makata Numit Aduda Aso Opan Nanglaba Loinana, Police na Pubudigi Soklava Singbu, Bayumayum the Satuna Mating Pangni, Maru in Hero Kimiyangi. Meetei-kuki thaudo asida nongmai kapata senariba security personnel singi matakta enquiry sathabiyo loinana numit aduda miyoi kya ama lengaki Meetei-kuki FIR panki mari lenaba authority na condition amati yaudana miyoi sing adugi matakta panki FIR adubu kakpiyo madi asokpa sing mating pangbiyo haki mating pangbaki khongset aduga mari lenana soklaba nandabirgi loina bina hakibada maki mapuroiba masa khara phagalaba su wangang mangamdri ngasi specialist doctor ama laktuna check tawragani haiba wafam thamki Aikhoigi ningtamba ngaknaba yelhomi laumi sinmi singi apunma ningtam lan sangsilasi sorepa Aikhoigi pothokna aikhoigi saktamne aikhoigi pothokna kangleipaki ningtamani aikhoigi apunma ningtamba ngaknaba yelhomi laumi sinmi singi apunma ningtam lan sangsinnaminarasi haina sinmigi numit medena lakpada Socialist Revolutionary Party sorepa kangleipakna phongdorakli Sorepagi Publicity Secretary MC Yaifabina Thadorakpa Chirolamada Malemda Ladiba Sinmi Singbu Ikai Kumnaduna Megi Ahanba Numit Pusinmigi Numit Mede Thoram Pangtungnari Loinana Senjao Paiba Sinsang Singi Mapu Singna Makoigi Tabak Suri Sinmi Singbu Miot Minega Loinana Tabak Subigi Akaknaba Matam Ama Pibidana Nongpung Nganbadigi Ahing Nongai Pauba Awana Paudrava Yotna saba mesin gum thabak suon bigi mayukta sinmi sing sataki bi ihauda thawaina panta pi hiba sinmi singi maphamda sorepa na ikai kunna bulakli mede thoram pangthok nari bigi haurak phamdi US ki sinmi singna makhoi gi senjau paiba sinsang singi mapu singi miwat minai degi kanjana ba madi thabak su bigi matam tension bina bigi kumjai english singa maga sani pan ga march fu tarukki me amada Haukiba ihauda thawai thaba pamukidaba sinmi sing amadi aso apan kya nangkibabu ningsingba numini tasingmadi ihau adu numit kya ni leptana sadaki ihau adu gi khwaidigi kanma numit adu english nga maga sani pan ga marfu ga taruki me mari gi hemaket squad haurakhibi ihau noiki Numituda bomb pakayanduna nungmaina kapsinduna saina fuduna sinmi singi apan bi hawadu namthana bohonarakpada mara leijadaba sinmi kyasiki aso apana madi soinaibi yakhi malemda leiriba miyoibani hingbada khwaidigi maru oiba amadi sangdraba yadraba posakti chinjangni chinja asibu puthokliba laumi sinmi sing asi leibak punamakta leitaba yadraba miyoi kanglomani Laumi sinmi singna suriba thabado makoi makoi gi imung manung hingjanaba oirabasu makoina pothokliba pothok adudi miyamgi ni haibasi punamakna khangnari sinmi singi asumba ihawadu namthanaba bom pakhaiyanduna sinmi marakta numai kapsinduna sinmi tarasiki aso open kya yakhi asiba madi asopa kya yauraba phawba ihau adu hanma leitana makha sataki America gi Hemaket ki thaudo malem gi miyam na amadi sinmi singna yamna kana yaningdaba phungdokna rakhibadana tana ihawadu leibak ataidasu mathang mathang sandokna rakhi sinmi singi ihawadu maram saba asumba ihaw oibana amadi manaba khunai puraknaba ihawgi mayol honganba ihaw oibana inkumja lisingamaga sanipanga marfuga mapan gi July 19 da Paris ta famkiba malem gi apunba manaba khunai puraknabagi yawol ihawda thajaba socialist amadi labor party singi apun mamifam second international na ihawasigi ahanba horakpa numit me ama sibo malem gi sinmi singi numit haina khangnaki amadi sinmi singi apunba yawol ihaw ama malem gi lawi sinmi singna Sinsuroi sina punsilaga sangsinamba warem rakhi yawal ihawadu mai pakpa maithibani gi aka akum naina ngasi sathari Russia gi October Revolution China gi manaba khunagi ihaw Korea gi manaba khunagi ihaw Latin America Africa khamadi khanongpo Asia madi Westia gi manaba khunagi ihaw punamakta ngasi fawba medi haibadi sinmi singi socialist movement asauba yawal gi ithil pidi madi piki kani haidi Kanglai paki lawi sinmi singi phibamgi matangna palladuna sirol sinahai ngasigi lawi sinmi aikoi supam nompam leirakthri aikoi gi lawpham amadi sinpham animak
ꯃꯄꯥꯟꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯅ ꯂꯣꯏꯅ ꯃꯨꯟꯕꯤꯈ꯭ꯔꯦ ꯂꯧꯐꯝꯗ ꯂꯧ ꯁꯨꯖꯒꯦ ꯍꯥꯏꯕꯗ ꯃꯌꯥꯡ ꯂꯟꯃꯤꯁꯤꯡꯅ ꯅꯦꯛꯂꯒ ꯄꯨꯁꯤꯜꯂꯛꯄ ꯃꯄꯥꯟꯂꯝꯒꯤ ꯑꯅꯦꯛꯄ ꯂꯟꯃꯤꯁꯤꯡ ꯃꯔꯁꯅꯔꯤ ꯇꯦꯔꯣꯔꯤꯁꯅ ꯂꯧꯐꯝꯗ ꯁꯤꯟꯁꯨꯐꯝꯗ ꯕꯣꯝ ꯇꯣꯞ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯆꯪꯍꯟꯗ꯭ꯔꯤ ꯑꯃꯁꯨꯡ ꯂꯧꯔꯤ ꯌꯨꯝꯐꯝ ꯑꯃꯗꯤ ꯏꯔꯩꯄꯥꯛꯀꯤ ꯂꯝꯈꯩ ꯃꯈꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯂꯣꯏ ꯆꯟꯁꯤꯟꯗꯨꯅ ꯃꯨꯟꯕꯤꯈ꯭ꯔꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯂꯩꯍꯟꯗꯨꯅ ꯅꯤꯡꯇꯝꯕ ꯂꯩꯉꯥꯛ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯊꯧꯗꯥꯡꯅꯤ ꯏꯁꯥꯒꯤ ꯏꯈꯨꯜ ꯉꯥꯛꯅꯕ ꯊꯧꯅꯥ ꯐꯔꯕ ꯂꯧꯃꯤꯁꯤꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯩꯈꯣꯏ ꯈꯨꯜ ꯉꯥꯛꯄ ꯂꯧꯃꯤꯁꯤꯟꯃꯤꯁꯤꯡꯗꯒꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯇꯝꯕ ꯉꯥꯛꯄ ꯂꯧꯃꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯃꯤꯟꯅꯔꯁꯦ ꯍꯥꯏꯅꯁꯨ ꯆꯤꯔꯣꯜ ꯑꯁꯤꯅ ꯊꯝꯂꯛꯂꯤ ꯃꯊꯪ ꯆꯨꯔꯆꯥꯟꯄꯨꯔꯒ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯅꯣꯔꯠ ꯏꯁꯀꯤ ꯖꯒꯥꯁꯤꯡꯒ ꯁꯝꯅꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯇꯨꯏꯕ ꯔꯤꯚꯔꯒꯤ ꯑꯣꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯁꯤ ꯇꯦꯛꯂꯛꯇꯨꯅ ꯑꯃ ꯑꯇꯥ ꯊꯣꯛꯈ꯭ꯔꯤ ꯒꯣꯏꯇꯦ ꯔꯣꯗ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102Bꯗ ꯂꯩꯕ ꯇꯨꯏꯕꯥꯏ ꯔꯤꯚꯔꯒꯤ ꯃꯊꯛꯇ ꯂꯩꯕ ꯄꯥꯏꯂꯤ ꯕ꯭ꯔꯤꯖ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯃꯤꯖꯣꯔꯥꯝ ꯁꯤꯜꯆꯔ ꯑꯃꯁꯨꯡ ꯑꯁꯥꯝ ꯌꯥꯎꯅ ꯑꯇꯣꯞꯄ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯈꯦꯠꯅꯕ ꯁ꯭ꯇꯦꯠꯁꯤꯡꯒ ꯌꯥꯝꯅ ꯁꯝꯅꯍꯜꯂꯤꯕ ꯐꯥꯎꯅ ꯂꯝꯕꯤ ꯑꯣꯏꯍꯜꯂꯤꯕ ꯊꯣꯡ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥꯎꯔꯥꯛꯅ ꯄꯨꯡ 6:08ꯒꯤ ꯂꯣꯟꯅꯕ ꯃꯇꯝꯗ ꯆꯤꯟꯖꯋꯥꯜ ꯑꯃꯁꯨꯡ ꯈ꯭ꯋꯥꯡꯖꯤꯡ ꯚꯤꯂꯦꯖꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯔꯤ ꯒꯣꯏꯇꯦ ꯔꯣꯗ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ GRCAꯅ ꯐꯣꯡꯗꯣꯔꯛꯄ ꯃꯈꯣꯏꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ NHIDCL ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁ ꯑꯦꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗꯀꯤ ꯃꯈꯣꯏꯒꯤ ꯁꯤꯃꯦꯟꯁꯤꯡ ꯇ꯭ꯔꯛ ꯑꯅꯤꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯌꯥꯏꯃꯛꯇꯗ ꯍꯥꯏꯔꯤꯕ ꯊꯣꯡ ꯇꯦꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯈꯨꯜ 13 ꯀꯥꯡꯄꯣꯛꯄꯤꯗ ꯇꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯨꯂꯥꯝ ꯑꯃꯁꯨꯡ ꯁꯣꯡꯐꯦꯜ ꯑꯦꯔꯤꯌꯥꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯥꯡꯈꯨꯜ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯩ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯀꯨꯀꯤꯒꯤ ꯈꯨꯜ 13 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯤꯟꯅꯅꯕ ꯚꯤꯂꯦꯖ ꯆꯤꯞꯁꯤꯡꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯊꯥꯗꯣꯛꯅꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯎꯈ꯭ꯔꯨꯜꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯊꯥ ꯑꯁꯤꯒꯤ 14ꯗ ꯃꯨꯂꯥꯝ ꯁꯣꯡꯐꯦꯜꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯥ ꯑꯁꯤꯒꯤ 19ꯗ ꯌꯥꯎꯂꯦꯟ ꯆꯤꯞꯄꯨ ꯃꯣꯡꯀꯣꯠ ꯆꯤꯞꯄꯨ ꯂꯝꯂꯥꯏ ꯁꯤꯡꯐꯩ ꯃꯨꯂꯥꯝ ꯑꯃꯗꯤ ꯁꯣꯡꯐꯦꯜꯗ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ